accident asiga mari lainana marik saba akoi achumba paw adu habiu adu natabada akoi hospital jum chathiba yaba amadi hospital gi tawjariba service asibu mayamna ona tainaba maikaida lawinaba toubiganu akoina imungi leikhidraba imungi awabadasu saruk yajari aduga karigumba atopa leiriba asibajiga mari lainaba information amadi mahaki details sum khangbininga leiragasu adum hospital thong hangahjari lakpiu akoi fully cooperate tawjagani akoina kanamata lakpada thingba leijade ahamba maktabu mayam bukharamjari asian hospital gi maikaidagi akoi huzik asian hospital da tang kuntarukta leikhidraba akoi gi patient morangthem ranjit sahi nifu lambol lagi hariba patient asi koi tang kunga mari pung 13 ga minute 13 tabada asian hospital da pukhalaki mahang asi PSC nambol lagi refer tarokpani akoina asian hospital je yorokpa matamda patient si magi mamai gi saruk se extend aduda aso open nangki amasung multiple injury oibagi akoina mangondagi thengnagi amasung alcohol influence yugi manam su khara namgi akoina patient asi mai gi saruk pok amasung mai gi CT scan lawrba matungda akoina puki jaga su ultrasound laugi ultrasound lawo matamda kasu matamduda kasu thodokpa thengnagi de aduga ma ki oriba koki saruk amadi mai gi saruk adu injury oiba maramna adagi patient gi condition gi matung ina koina ICU da admit tawsagi ICU da admit tawra matungda nongal labada patient adu koigi pain abdomen singba horaki pain abdomen singba tawudagi koigi surgery gi doctor ga paw phongnaraga harisi CT scan ama launaba ana koi advice tawgi CT scan adu pung ani khara helakpa swaida laugi ani laurba matung jida koina CT scan se koina reporting ama changi reporting se koi pung ani hum changi pung ani hum je koina reporting je koi tele reporting koi chainai de thajai chainai habudu matam khara changbaduna koi gi report se pung manga khara helakpa swaida phangwadagi hariba report gi matung ina lairiba patient gi koi gi intestinal area haidi puk ki saruk ta atat pa khara na singba akai haidi accident du da yeshan wi bedagi khara thengnagi adugi maram oiraga operation tawdaba yadaba maram na khudakta koina pung taruk makhai da operation tawse na patient gi party da amadi paupi gi adugi mamang dasu koina patient gi condition high risk consent na singba mongonda laugi haibidi mung manung da haibidi patient gi condition je amna risk oi haibidi siba changba haiba ngamde adu yanarba matungda koina operation ji chathagi operation ji chatharaba matungda su operation loirba matungda koina patient gi imung dasu haijaki hairiba condition asi yamna phatte hairiba manungda operation tawba matamda khogi tibong tirin gi saruk intestinal gi part ta khogi infection torokpa mayam do phataba haudi mayam loina sai thokpa du aduda thomba amangba na singba phata haudi mayam do na infection ama lakani sina tungda phataba tholakpa su yai haibadi tamba ngamde sidi siba changba haibadi 50-50 gi chance ni hairaga moidusu pau pijagi pau piraba matungda akoina patient amung ICU da thamjagi ICU da thamba matungda duga tang kunga taruk tagi patient si condition je kitang unstable oiba masada sor honba waba adagi mangonda awaba BP gumba koigi drop torokpa horaki haibadi operation do tawraga koina mangonda ngasagi infection tawgiba haidi phata haudi na chingba mayam mangonda pukki marungda saithokuna leiba mayam duna mangonda hanagi mangonda sonjaba masadu leirambana haide monda toilet tawba ngamdaba adagi BP na chingba adagi soron baje pick up tawpa ngamakta badagi masi cardiac arrest satpa cardiac arrest lapodagi masi leikhidabani adan patient si pung mariga minute kunga manga swaida koina declare tawba matamda su patient gi manangpa amadi mahaka loinarakpa imung manunggi mi amaga fazana explain tawra matungda koina declare tawre leitre patient je magi loisanaba mabu makhata ba phi na singba pusan biraga akoi mabu packing tawraga puthanaba
haiduna moidu haijaki amadi leiriba hospital gi bill haibadi hospital gi leiriba paisa amadi pharmacy na singba paisa ju thibinaba haigi matamduda moina haibasi hospital gi bill di thibanga moy pharmacy gi bill di thige haigi akoina haigi hospital gi bill su thibiu akoina honabase angamba thakta honajabani dubu moina hanjana jana hairakpadagi leiriba mayam punjalakpadagi akoisu kitangdu safa gadra hairaga koi tangkhaida oraga su thibiu na haijaki adu phawba moina yarakhide adubu akoina mayam ju sum yam salakpududa akoisu leiriba hospital se apikpasu hospital ni lambi de su oiba akoi safe chu oidaba haibadi akoina leiriba ji chamchamna akoidi mayam ge seba tawjabani leiriba akoidi humanity service ni akoina kanada su kaisa su haiba ngamjadaba haibadi akoina yamna akoidi su pending oiba polam oigi adubu wari se loishanaba haiduna moina hairiba mongduda leiriba pharmacy gi paisa du akoina lawjaruba wholesale rate ta oina review akoi profit kaimbo yangjaroige ana hainaraga thinaba na yanaraba matungda matam khara leiraga mayam yamsalakpadagi akoi se patient ase moina ubanga maroi haibadagi akoi su haibangam kari tawgadamno haibisu akoi su hairiba mayam gi omsalakpa moptuna akoi su karam maina control tawgane haibisu akoi su panic oibo oigi aduga leiriba matungina akoiju safe oinaba ana mayam se almaina mafam sabada leinaki adugi matung tabada mayam omjalaki adugu akoisu adum leikhi adugi matungingda leiriba police ki maikai dagi su laaga leikhidraba kano adu akoigi body adu mokta punaba na akoida su hairaki magi tawom thokpa magi date certificate na chingba adi supporting document myam loisan biro aduga akoi dum punaba police ki tarap tagi punaba hona jarake hairaga patient do around koigi pung ahum makhai taram dai swai sida police ki team mama tawraga patient do hospital ji pubiki makhata bada koi haijani se akoigi leiriba hospital asida tawriba hairiba incident asiga mari lainana marik saba akoi achumba pawdu habiu adu natabada akoigi hospital ji mukchat thiba yaba amadi hospital gi tawjariba service asibu mayamna ona tainaba maikaida lawinaba toubiganu akoina emungi leikhidraba emungi awabadasu saruk yajari aduga karigumba atopa leiriba asibajiga mari lainaba information amadi mahaki details sum khangbiningba leiragasu adum hospital thong hangahjari lakpiu akoiju fully cooperate tawjagani akoina kana amata lakpada athingba leijade masi hairaga loisinjaragi